Ngase AYUK PUNG mariga minute ni forum TARAKPA ADUWAIDA LAMSANG police station na KONBA Koutruk maning CHINGTHAKTA LEIRIBA Kuki Khutlai Paiba Shingi bunker dagi bomb cell mari Koutruk CHING LEIKAI TAMNA Kaptharakhre press na phangwa pawa magi matungina ngarang ahing athengba phawba Kuki Khutlai Paiba Singna Koutruk TAMNA nongmai amadi masing yamlaba bomb kya kapsilaktuna landarakhi nongalamda adwaida ngaihak lepluraba matung ngase AYUK PUNG mari makhai khare helakpa adwaida amuk khanghaudana bomb cell mari Koutruk CHING LEIKAI TAMNA kaptharakhi kuki singna kaptharakhi ba bomb cell sing IRB gi bunker maya da tasinduna pokhai khi adumakpo asok apan misimina di yaukhide Koutruk CHING LEIKAI da LEIRIBA security force na khut handuna nongmai round khara chinglom da kapsin khi Kuki Singi Maikai de kisu security force tamna nongmai round kaya kapsilaki khut thokna ba adu chawrakna minute kunrom kapnaram laga loisin ki thodok adu da asok apan misimina thokpa gi di yaukhide haina paus na makhatari